ꯑꯩꯈꯣꯏꯁꯦ ꯑꯄꯨꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯊꯥꯏꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯕꯁꯦ ꯈꯪꯗꯦꯕ ꯃꯩꯇꯩꯁꯨ ꯃꯩꯇꯩꯒꯤ ꯄꯥꯡꯒꯜꯁꯨ ꯄꯥꯡꯒꯜꯒꯤ ꯅꯥꯒꯥꯁꯨ ꯅꯥꯒꯥꯒꯤ ꯀꯨꯀꯤꯁꯨ ꯀꯨꯀꯤ ꯃꯥꯒꯤ ꯐꯨꯔꯨꯞꯁꯤꯡꯗꯨ ꯈꯛꯇꯪ ꯈꯜꯂꯒ ꯂꯩꯅꯈꯤꯕꯁꯤꯅ ꯌꯥꯝꯅ ꯃꯥꯡꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯔꯦ ꯑꯩꯒꯤ ꯑꯣꯏꯗ ꯂꯩꯔꯤꯕ ꯑꯍꯜ ꯑꯁꯤꯅ ꯑꯩꯈꯣꯏ ꯏꯁꯂꯥꯝ ꯃꯀꯛꯆꯥ ꯑꯦꯗꯚꯥꯏꯖꯔ UMPC ꯃꯅꯤꯄꯨꯔꯅꯤ ꯑꯩꯒꯤ ꯌꯦꯠꯇ ꯂꯩꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯥꯝ ꯍꯁꯤꯃꯨद्दीन ꯑꯗꯨꯒ ꯑꯦꯗꯚꯥꯏꯖꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯐꯇꯤꯡ ꯀꯃꯤꯇꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ UMPCꯒꯤꯅꯤ ꯑꯩ ꯏꯁꯥꯃꯛꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ UMPC ꯃꯅꯤꯄꯨꯔ ꯔꯌꯤꯁ ꯑꯍꯃꯗ ꯇꯝꯄꯥꯛ ꯁꯤꯁꯇꯔꯒꯤ ꯃꯤꯡ ꯍꯥꯟꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯉꯁꯤ ꯁꯤꯗ ꯂꯩꯕꯤꯔꯝꯕꯁꯦ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩ ꯃꯤꯡ ꯃꯀꯛꯃꯌꯨꯝ ꯈꯂꯤꯗꯥꯖꯤꯌꯥ ꯑꯩ ꯉꯁꯤꯁꯦ ꯁꯤ ꯕꯤꯇꯤ ꯄꯥꯔꯛꯇ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔꯒꯤ ꯀꯪꯂꯥ ꯑꯦꯇꯦꯛꯀꯤ ꯊꯧꯔꯝꯁꯦ ꯁꯤꯁꯤ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯅ ꯍꯥꯏꯕꯗꯒꯤ ꯖꯁꯇꯤꯁ ꯀꯃꯤꯇꯤꯅ ꯏꯟꯚꯤꯇꯦꯁꯟ ꯑꯃ ꯄꯤꯔꯛꯄꯗꯒꯤ ꯂꯥꯛꯆꯕꯅꯤ ꯊꯧꯔꯝꯁꯤ ꯌꯥꯎꯕ ꯂꯥꯛꯆꯕꯅꯤ ꯍꯥꯏꯇꯥꯔꯦ ꯏꯟꯚꯤꯇꯦꯁꯟꯁꯦ ꯃꯦꯟ ꯑꯣꯏꯅ ꯃꯔꯝꯁꯦ ꯀꯩꯒꯤ ꯃꯇꯥꯡꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯒꯤ ꯃꯔꯝ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯏꯀꯨꯕꯣꯛꯁꯦ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔꯤ ꯋꯥꯔꯁꯤꯗ ꯐꯣꯇꯣ ꯌꯥꯎꯗꯕꯤꯗ ꯌꯥꯎꯔꯤꯕ ꯍꯦꯔꯣꯁꯤꯡꯒꯤ ꯃꯃꯤꯡꯗ ꯁꯦꯔꯦꯜ ꯅꯝꯕꯔ 33ꯗ ꯌꯥꯎꯔꯤꯕ ꯁꯦꯔ ꯁꯥꯍ ꯑꯦꯂꯥꯏꯁ ꯖꯤꯕꯥꯟꯗꯣ ꯀꯨꯊꯥꯏꯁꯦ ꯃꯥꯒꯤ ꯁꯨꯊꯥꯡꯅꯦꯕ ꯁꯦꯔ ꯁꯥꯍꯒꯤ ꯃꯆꯥꯅꯨꯄꯥ ꯊꯝꯕꯥꯜꯖꯥꯎ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯊꯝꯕꯥꯜꯖꯥꯎꯗꯨꯒꯤ ꯃꯆꯥ ꯑꯃꯦꯔꯥꯂꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗ ꯃꯨꯖꯥꯐꯔ ꯍꯥꯏꯌꯦ ꯑꯗꯣ ꯃꯨꯖꯥꯐꯔꯗꯨꯒꯤ ꯃꯆꯥ ꯑꯣꯏꯗꯣꯏꯕ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯁꯤꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯃꯧꯅꯦ ꯑꯩ ꯑꯗꯣ ꯏꯀꯨꯕꯣꯛꯁꯤꯒ ꯊꯧꯔꯝꯁꯤ ꯌꯥꯎꯃꯤꯟꯅꯕ ꯂꯥꯛꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯣꯖꯥ ꯑꯩꯈꯣꯏ ꯁꯤꯒꯤ ꯉꯁꯤꯒꯤ ꯐꯪꯁꯟꯁꯤꯗ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯨ ꯂꯥꯛꯄ ꯎꯔꯤꯌꯣ ꯑꯗꯨꯒ ꯂꯥꯛꯏꯕ ꯃꯤꯁꯦ ꯃꯁꯤꯡ ꯀꯩꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯃꯁꯤꯡꯁꯤꯒ ꯌꯦꯡꯅꯔꯤꯁꯤ ꯂꯥꯛꯏꯁꯦ ꯃꯤ ꯃꯁꯤꯡ ꯌꯥꯝꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ ꯁꯤꯒꯨꯝꯕ ꯐꯪꯁꯟ ꯑꯃ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯏꯟꯈꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯅ ꯌꯥꯎꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯀꯔꯝꯕ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯑꯣꯖꯥꯅ ꯋꯥꯈꯜ ꯂꯩꯕꯤꯒꯦ ꯑꯝꯇꯪ ꯊꯝꯕꯤꯌꯨ ꯃꯁꯤꯗꯤ ꯏꯇꯤꯍꯥꯁ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯌꯥꯗꯕ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯅ ꯃꯁꯤ ꯈꯪꯍꯧꯔꯀꯥꯟꯗꯨꯗ ꯃꯗꯨꯅ ꯃꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨ ꯄꯨꯀꯣꯛꯁꯤꯡꯁꯤꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯇꯝ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯃꯇꯝ ꯑꯃꯗ ꯀꯩꯗꯧꯈꯤꯕ ꯇꯧꯖꯈꯤꯕ ꯂꯝꯗꯝꯁꯤꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯆꯥꯎꯈꯠꯄꯒꯤ ꯊꯧꯔꯥꯡꯁꯤ ꯃꯁꯤꯒꯤ ꯉꯥꯛꯅꯅꯕꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯡꯗꯨ ꯃꯇꯝꯗꯨꯗ ꯇꯧꯕꯤꯔꯝꯃꯤꯕ ꯃꯌꯥꯝꯁꯤꯡꯗꯨ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯈꯪꯕ ꯌꯥꯝ ꯗꯔꯀꯥꯔꯅꯤ ꯑꯗꯨꯕꯨ ꯏꯅꯥꯎꯅ ꯍꯥꯏꯕꯗꯧꯅ ꯌꯥꯝ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯦꯔꯦꯁꯟꯅ ꯃꯁꯤ ꯑꯦꯛꯁꯦꯞ ꯇꯧꯗꯕꯗꯧꯅ ꯇꯧꯔꯛꯄꯁꯦ ꯃꯁꯤꯒꯤꯁꯤ ꯌꯥꯝꯅ ꯑꯟꯐꯣꯔꯆꯨꯅꯦꯠꯂꯤ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯡꯒ ꯃꯁꯤꯒ ꯑꯩꯈꯣꯏ ꯀꯣꯑꯣꯔꯗꯤꯅꯦꯠ ꯇꯧꯔꯒ ꯃꯁꯤꯒꯤ ꯇꯣꯉꯥꯟꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯃꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯗꯤꯖꯤꯇꯦꯜꯒꯤ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯇꯝꯒ ꯆꯥꯟꯅꯕ ꯃꯑꯣꯡꯗ ꯃꯈꯣꯏꯒ ꯂꯣꯏꯅꯔꯒ ꯃꯁꯤꯒꯤ ꯑꯦꯔꯥ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯒꯠꯄꯁꯤ ꯌꯥꯝ ꯃꯊꯧ ꯇꯥꯏꯅ ꯈꯟꯖꯩ ꯍꯥꯏꯕꯗꯤ ꯄꯣꯠꯁꯤ ꯁꯤꯁꯇꯔꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯡꯒ꯭ꯂꯣ ꯋꯥꯔꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯃꯤꯡ ꯑꯇꯣꯞꯄ ꯃꯌꯥꯝꯁꯨ ꯎꯔꯤ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯗꯒꯤꯗꯤ ꯅꯥꯒꯥꯒꯤ ꯃꯔꯛꯇꯁꯨ ꯈꯔ ꯌꯥꯎꯔꯤ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯔꯀꯥꯟꯗ ꯀꯠꯈꯤꯕ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯁꯤꯅ ꯇꯥꯛꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯊꯥꯖꯅꯕ ꯑꯗꯨꯒ ꯅꯨꯡꯁꯤꯅꯕꯒꯤ ꯄꯣꯠꯁꯦ ꯉꯁꯥꯏ ꯂꯥꯟꯒꯤ ꯃꯇꯝꯗꯨꯗ ꯄꯨꯟꯅ ꯁꯤꯃꯤꯟꯅꯕꯕꯨ ꯉꯝꯈꯤꯕꯒꯤ ꯆꯥꯡꯗꯨꯗ ꯅꯛꯅꯔꯝꯃꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯁꯤꯒꯤ ꯅꯛꯅꯔꯤꯕ ꯄꯣꯠꯁꯦ ꯍꯧꯈꯤꯕ ꯆꯍꯤ 10ꯃꯨꯛ 20ꯃꯨꯛꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯔꯛꯇ ꯃꯩꯇꯩ ꯄꯥꯡꯒꯜꯒ ꯃꯩꯇꯩꯒꯤꯕꯨ ꯑꯣꯏꯔꯣ ꯃꯩꯇꯩꯒ ꯀꯨꯀꯤꯒꯕꯨ ꯑꯣꯏꯔꯣ ꯃꯩꯇꯩꯒ ꯅꯥꯒꯥꯒꯕꯨ ꯑꯣꯏꯔꯣ ꯅꯥꯒꯥꯒ ꯀꯨꯀꯤꯒꯕꯨ ꯑꯣꯏꯔꯣ ꯑꯣꯔ ꯅꯥꯒꯥꯒ ꯃꯩꯇꯩ ꯄꯥꯡꯒꯜꯒꯕꯨ ꯑꯣꯏꯔꯣ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝ ꯂꯥꯞꯊꯣꯛꯅꯔꯛꯄ ꯂꯥꯞꯁꯦꯁ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯕ ꯁꯤ ꯃꯇꯥꯡꯗ ꯀꯔꯤꯗꯒꯤ ꯑꯣꯏꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯐꯪꯁꯟ ꯑꯃ ꯁꯤꯟꯕꯁꯤꯅ ꯌꯥꯎꯕꯁꯤꯅ ꯃꯁꯤꯒꯨꯝꯕ ꯂꯥꯞꯊꯣꯛꯅꯔꯤꯁꯦ ꯀꯃꯥꯏꯅ ꯆꯤꯡꯁꯤꯜꯂꯛꯄ ꯌꯥꯒꯗꯒꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯃꯤ ꯃꯌꯥꯝꯗ ꯅꯛꯅꯅꯕꯒꯤ ꯑꯥꯏꯗꯤꯌꯥ ꯄꯤꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯁꯝꯅ ꯍꯥꯏꯔꯕ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯦ ꯄꯥꯡꯊꯣꯛꯏꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯌꯦꯅ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯊꯥꯏꯅ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯈꯪꯗꯕꯁꯤꯅ ꯀꯩꯗꯧꯋꯦ ꯍꯥꯏ ꯀꯥꯟꯗ ꯈꯪꯗꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯃꯇꯝꯗ ꯎꯔꯤꯕ ꯑꯍꯣꯡꯕꯁꯤꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯁꯦ ꯑꯄꯨꯟꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯊꯥꯏꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯝꯃꯦ ꯍꯥꯏꯕꯁꯦ ꯈꯪꯗꯕꯁꯤꯅ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯗꯤ ꯃꯩꯇꯩꯁꯨ ꯃꯩꯇꯩꯒꯤ ꯄꯥꯡꯒꯜꯁꯨ ꯄꯥꯡꯒꯜꯒꯤ ꯅꯥꯒꯥꯁꯨ ꯅꯥꯒꯥꯒꯤ ꯀꯨꯀꯤꯁꯨ ꯀꯨꯀꯤ ꯃꯥꯒꯤ ꯐꯨꯔꯨꯞꯁꯤꯡꯗꯨ ꯈꯛꯇꯪ ꯈꯜꯂꯒ ꯂꯩꯅꯈꯤꯕꯁꯤꯅ ꯌꯥꯝꯅ ꯃꯥꯡꯖꯕ ꯑꯃꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯔꯤꯁꯤꯅ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯀꯥꯟꯗ ꯑꯄꯨꯟꯕ ꯑꯣꯏꯔꯒ ꯍꯥꯟꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯁꯤꯅ ꯌꯦꯡꯉꯨ ꯃꯅꯤꯄꯨꯔ ꯀꯟꯅꯕꯅꯦ ꯍꯥꯏꯗꯅ
थवाइना पोन्था पीबा ngamiबने थवाइ थादोइबनेबा को मचिन मना अहुम लेरमिने शेर सागिजे को मचिन ना अहुम जी मनुंग अनि चलिनेबा लांदा खंबा बैगोजी हाइबा अमसिगा अदगी शेर साइबा सिगा लान चलिनेबा करिगी दमक्तनो हाइदे अखोगी मणिपुर जे मीना निमगिदौरे कनगिदौरे हाइबैदमक्ता अदो मयाम बसिना हलाए सिदबिदा अमजिना सिहौरिनेबको सुमाइना सिनना मणिपुर जिदा हिमालयबाग सिगदमक्ता हिंगिनरमिजे दो हौजिक मतम हाना कमाइनि हिंगमनि हाइबसे नुसिनरमगे हाइबसे खंद्रबनिना मितो मिरन चांग हाक हेक्ता खुदक्ता संगलकबो ओइना खंदना अखोइजे कइजो मितो मी खरा हाइबी को अदगी मणिपुर जे सिदा लेरप नते खरा हाइबी सुमाइ सुम तबजे अखोइदसु पुकनिंग द इनसिक्युरिटी दी फावेबको अदै तारगसु सिजना कई खंगले हाइबा कांदा हानगी अखोइजे मितोप नते हाइबदो हिमालय बाक्सिगी सुकचाउग्रबा एंग्लो मणिपुरी वार सिदा अखोइगी इपा इपु कयामा थौना फन्ना लामथेंगरगा सिबा बाबो याउकी दगी निंथौगी अचौ अचौबा फमसिंग लानमीदा को लानमी नतबदसु कयामदा सरुक यारगा अखोइजु लेंगाक लेबाक नाकपसे यावरमने हाइबसे मसी थौरमजिना खंगलेबा सिजना तोइना मफम अमखक्तदा ngasi तौरिजिगी महुत्ता मणिपुरगी तोंगान तोंगान मफमसिंगदा संदोकगा सिलकप तारगदी जस्टिस कमिटी सिनको सिलकप तारगदी तोंगान तोंगान मफमदा लेरिबा अंगांसिंगसु हेना खंगनिदा हेना खंग तारगदी अखोइ मसेन मरक्ता सुमाइन हानदगी पाइपुसिंगजे पुन्ना लेमिनरम बोइरे हाइबा आइडिया अमा पिगद्रा अदुना पिरबा मतुंगदा अखोइ मसेलजे नुसिनदना लेरिजे नुसिनरकनी हाइबदो अदुगी वाखलना माइहन लेजे हेना माइ पाकना अतो अतोप मफमदसु ngasi thauram sumaina mafam tonga tongan bada sinbang amsanu wen haini मोइगिसु अखोइ जस्टिस कमिटी गी ओना जो आई बिदि जस्टिस कमिटी दे यावजबा नते अखोइ लिलोंग बुलेटिन गिने दो मोइगिसु हंदगी फंक्शन जिना चाउना सिनबा सिना हानबनेबा ममांगनि कांगला मनुंग पिंग पिंग सिलमबदगी मोइसि 2018 19 अदाय दगी सिनबा होरपने जिक्सिना हंदक्तनि मोइना चाउना सिलजे दो मथंग ददि सिस्टरना हाइबिबा माइना हेना चाउ होरपो सोरसनो अदुगो मखाता बसे सिंगासी फंक्शन सिदा याव मतम दजु खोइना मयाम जु खोइ अनौबा नॉलेज मयाम जु खंग मंगामे अदुगा हानदगिसु खोइना अतोपा मणिपुर खक्ता नतना लम खुरिमका लान अमा तौबा मतमदा लानजिगी लालोंग यात पाइतार स्ट्रेटेजी मिलिटरी स्ट्रेटेजी सिनबा मतमदा लमदुगी ओना ख्वारी अचौ सांगजिंग अदुगा टॉप कोर द लेबा ऑफिसर जिंग नत्रगना प्रेसिडेंट जिंग मरु ओइबा मिजि का फमगा कोइ लालोंग यात लेबजे अखोइ खंगेबा अदुगा मणिपुर गी ओइबा ngasi एंग्लो मणिपुर वार जिगी मतमदा लालोंग यात मतमदा मणिपुर गी मैतै खता नतना मैतै पांगल नगागी तांकुल गी मयामना सिदा अखोइ लालोंग यात यावगिबगी वरी लेरि हाई वारिजे लाप मतन अखोइना उबा फंगिजे अखोइ मसेल कम्युनिटी में हमने थाजनबसे याम नंगना थाजनना पुलम हाबिगी ममी मखोइन उबा फंगेबा अदुगा ngasisu mangai अखोइ लेमिनरिबा अदुगा पुल्लिबा ओजाजिंगना जो पुनो मतमदा मैतै पांगल खंगनतना मैतै सु पुनबा यारंगनी अदगिरि अतोप कम्युनिटी में पुलमगनी फेस टू फेस थेंगनारगा उनबा मतमदे अखोइ कनामता खन्नदे कनामता साउनदे अदुगा नुंगाइना दसु मसेलमता लेइतेबा अदुबु सोशल मीडिया दे हेक्चांग येंगो मतमदे अखोइ मसेल नुंसिनदबा यंगमानबा काइदनो संगेला काना इते खन्नरगा इते लेरंबा सिगुम पोसिगी मतांगदा ओजागी वखलोंदा सि कदाइदगी थोलैनो अदुगा प्रॉब्लम सि करिनो कमाइन तौरगदि अखोइ सिगी सोल्यूशन खरा उबा फंगि हाबि मतांगदा खितंग थंबियो kana ola de yam maru ba masigi matang da hair ga koi isa isa se community se manipur da hojik tawri se insecurities hai tare koi si hingaroi da ba yam pixel lakpa aduga koi gi itihas masak khang da bani na hairiba kangbu si karam makhal gi bino for example mitai pangal as a community amoina lamdam sigi da makta itihas ka sagon raga laiba any event ma manipur gi local pa yai for example koi gi chahi taret khon takpa for example hoji ngasi maki koi gi khongjom gi 1891 gi khongjom gi lan gi aduga tongan tongan ma kangla da kaido khri mayam sin sidai koi gi ipai pu pukok singduna lawrami ba thodang se aduki matik singthane ngai ni asigumba singthane ngai gi oiba itihas se tongan ba kangluk kharana thawoina makhoi gi mathau dauna madugi poto itihas se manipulate tauna na bo honarak pasine ba kwaidagi maruina social media da uris makoina karigumba paw ani yamna contradict ko paw ani cha amana sanana madugi aseng wari ma leijabdu madu losil laga to pa seng da wari khara mioi ba ai gi manipulate tawba ai gi history subun namsin na bo na ba du mioi khara da hairi be sing du motivate taw khibana maram oira kan da na ha sing du na hatta ba wa khandu ga loina na comment pirak pani haina du maine khoi loje adu yari ma mate lamdam sigi ahallaman matam du gi itihas ka sago narakpa
ꯑꯏꯕ ꯂꯩꯍꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯁꯤꯒ ꯁꯥꯒꯣꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯦ ꯀꯟꯁꯣꯂꯤꯗꯦꯠ ꯑꯣꯏꯅ ꯉꯁꯤꯒꯤ ꯖꯁꯇꯤꯁ ꯀꯃꯤꯇꯤꯅ ꯁꯤꯟꯕꯤꯔꯤꯕ ꯁꯨꯃꯥꯏꯅ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯉꯁꯥꯏꯒꯤ ꯑꯥꯔꯀꯥꯏꯚꯁꯇ ꯊꯝꯅꯅꯕꯒꯤ ꯃ꯭ꯌꯨꯖꯤꯌꯝꯗ ꯊꯝꯅꯅꯕꯒꯤ ꯃꯌꯥꯝ ꯑꯃ ꯇꯧꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯔꯒ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡꯁꯤ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯕ ꯑꯗꯨꯒ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟ ꯆꯠꯍꯧꯅꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯕꯁꯤ ꯃꯊꯧ ꯇꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅ ꯈꯟꯖꯩ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯃꯌꯥꯝꯁꯤꯡꯁꯦ ꯇꯁꯦꯡꯅ ꯌꯦꯡꯉꯒꯗꯤ ꯂꯥꯞꯊꯣꯛꯅꯕꯗꯤ ꯅꯠꯇꯦꯅ ꯈꯜꯂꯦꯕ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯥꯏꯗꯤ ꯑꯩꯒ ꯕ꯭ꯔꯣ ꯑꯔꯤꯐꯀ ꯑꯩꯒ ꯄꯨꯟꯃꯤꯟꯅꯔꯤ ꯁꯤꯁꯇꯔꯒ ꯑꯩ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯔꯒ ꯂꯦꯞꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯩꯈꯣꯏꯗ ꯅꯨꯡꯁꯤꯅꯗꯕ ꯀꯩꯁꯨ ꯐꯥꯎꯗꯦꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒ ꯁꯥꯎꯅꯤꯡꯕ ꯀꯩꯝ ꯃꯆꯦꯠ ꯑꯝꯇ ꯂꯩꯇꯦꯕ ꯃꯔꯝꯗꯤ ꯑꯩꯁꯨ ꯑꯩꯒꯤ ꯂꯥꯏꯐ ꯑꯃ ꯍꯤꯡꯉꯒ ꯂꯩꯖꯔꯤ ꯍꯥꯏꯗꯤ ꯁꯤꯁꯇꯔꯗꯤ ꯍꯥꯟꯅ ꯈꯪꯉꯝꯗꯦ ꯍꯧꯖꯤꯛ ꯊꯦꯡꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯏꯕꯥꯅꯤ ꯃꯔꯛꯇ ꯅꯨꯡꯉꯥꯏꯅꯗꯕ ꯀꯩꯁꯨ ꯂꯩꯇꯦꯕ ꯑꯗꯨꯕꯨ ꯁꯤꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯇꯕꯁꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯕ ꯃꯥꯜꯍꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁ ꯇꯨ ꯐꯦꯁ ꯊꯦꯡꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯐꯝꯁꯤꯡꯗꯗꯤ ꯑꯩꯈꯣꯏ ꯁꯥꯎꯅꯕ ꯈꯠꯅꯕꯁꯦ ꯀꯩꯁꯨ ꯊꯦꯡꯅꯗꯦꯕ ꯍꯣꯏ ꯈꯔ ꯖꯒꯥ ꯑꯃꯗ ꯃꯤ ꯑꯃꯒ ꯑꯃꯒ ꯊꯦꯡꯅꯔꯒꯗꯤ ꯃꯃꯥ ꯃꯆꯥꯁꯨ ꯈꯠꯅꯕ ꯌꯥꯎꯔꯤ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯈꯠꯅꯕ ꯌꯥꯎꯔꯤ ꯑꯗꯨ ꯈꯠꯅꯕꯗꯤ ꯌꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯣꯚꯔꯑꯣꯜꯗ ꯌꯦꯡꯉꯛꯄ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝ ꯁꯥꯎꯅꯗꯦ ꯀꯅꯥꯝ ꯈꯠꯅꯗꯦꯕ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯒ ꯊꯦꯡꯅꯔꯤꯉꯩꯗꯤ ꯑꯣꯟꯁꯤꯟꯅꯔꯒ ꯊꯦꯡꯅꯗꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯐꯦꯁꯕꯨꯛꯀꯨꯝꯕ ꯁꯤꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯅꯠꯇ꯭ꯔꯒꯅ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯗꯕ ꯃꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣ ꯋꯥꯍꯩ ꯋꯥꯇꯥ ꯇꯥꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯂꯥꯞꯅꯔꯕꯣꯏ ꯅꯤꯡꯕ꯭ꯔꯥꯅ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯀꯩ ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯨ ꯏꯅꯥꯎꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅꯀꯣ ꯑꯩꯈꯣꯏꯒꯤꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗꯤ ꯌꯥꯏꯔꯤꯄꯣꯛꯇꯩꯅꯦꯕ ꯏꯄꯥꯝ ꯍꯥꯏꯇꯥꯔꯦ ꯂꯤꯂꯣꯡꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯦ ꯑꯗꯣ ꯑꯩꯒꯤ ꯌꯥꯏꯔꯤꯄꯣꯛ ꯆꯪꯉꯝꯗꯕꯤꯒ ꯌꯥꯝꯕꯦꯝꯒꯁꯦ ꯅꯛꯅꯔꯤꯅꯦꯕ ꯁꯂꯝ ꯑꯝꯗ ꯆꯪꯉꯒ ꯁꯥꯏꯠ ꯑꯃꯅ ꯃꯩꯇꯩꯅꯤ ꯁꯥꯏꯠ ꯑꯃꯅ ꯄꯥꯡꯒꯟꯅꯦꯕꯀꯣ ꯁꯤꯗ ꯏꯪꯈꯣꯜ ꯄꯨꯈ꯭ꯔꯤ ꯄꯨꯜꯂꯤꯅꯤ ꯍꯦꯟꯄꯝ ꯄꯨꯜꯂꯤꯅꯤ ꯕꯖꯥꯔ ꯄꯨꯜꯂꯤꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅ ꯀꯔꯤꯝ ꯇꯧꯅꯗꯦꯕ ꯑꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯦꯛ ꯂꯥꯛꯀꯥꯟꯗꯗꯤ ꯃꯤ ꯑꯃꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯏꯔꯛꯄꯗ ꯑꯐꯕꯁꯨ ꯐꯠꯇꯕꯁꯨ ꯂꯣꯏ ꯉꯥꯡꯅꯔꯛꯄꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯒꯤ ꯀꯃꯦꯟꯁꯦ ꯄꯤꯕ ꯂꯦꯞꯅꯔꯀꯥꯟꯗ ꯀꯃꯦꯟꯁꯦ ꯍꯥꯏꯗꯤ ꯐꯠꯇꯕ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯑꯒ ꯑꯐꯕꯔꯣꯝꯗ ꯑꯣꯏꯅ ꯁꯨꯝ ꯁꯧꯒꯠꯇꯕꯤꯗ ꯃꯤꯅ ꯐꯠꯇꯕ ꯍꯥꯏꯔꯝꯃꯦ ꯍꯥꯏꯇꯥꯔꯒꯁꯨ ꯑꯗꯨꯗ ꯃꯈꯥ ꯇꯥꯊꯔꯨꯗꯕꯤꯗꯀꯣ ꯑꯩꯈꯣꯏꯅ ꯂꯩꯊꯣꯛꯑꯒꯗꯤ ꯍꯦꯟꯅ ꯑꯐꯕ ꯁꯃꯥꯖ ꯑꯃꯁꯨ ꯄꯨꯔꯛꯄꯁꯨ ꯌꯥꯏ ꯀꯣ ꯑꯗꯨ ꯈꯪꯗꯦ ꯀꯩ ꯍꯥꯏꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯦ ꯐꯅ ꯁꯤꯖꯤꯟꯅꯔꯒꯗꯤ ꯀꯩꯒꯨꯝꯕ ꯑꯐꯕ ꯄꯣꯠ ꯑꯃ ꯌꯥꯝ ꯂꯥꯏꯅ ꯊꯨꯅ ꯍꯥꯏꯗꯤ ꯑꯋꯥꯕ ꯑꯃ ꯇꯥꯔꯦꯅ ꯍꯥꯏꯔꯣꯅꯦꯀꯣ ꯑꯗꯨꯅ ꯑꯋꯥꯕꯗꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯗ ꯁꯠ ꯂꯥꯎꯅ ꯑꯞꯂꯣꯗ ꯇꯧꯈꯤ ꯇꯥꯔꯒꯗꯤ ꯃꯤ ꯃꯌꯥꯝ ꯈꯪꯉꯤꯗꯅ ꯈꯪꯕꯁꯤꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯌꯥꯝ ꯑꯣꯏꯌꯦꯕ ꯑꯃꯨꯛꯀ ꯑꯗꯨꯕꯨ ꯀꯩꯒꯨꯝꯕ ꯕꯦꯗ ꯅ꯭ꯌꯨꯁ ꯑꯃ ꯁꯟꯗꯣꯛꯑꯀꯥꯟꯗ ꯃꯥꯒꯤ ꯁꯟꯗꯣꯛꯄꯁꯨ ꯑꯃꯨꯛ ꯊꯨꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯋꯥꯈꯜ ꯈꯟꯊꯔꯒ ꯀꯃꯦꯟ ꯄꯤꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯦ ꯁꯤ ꯍꯥꯏꯅꯤꯡꯉꯦ ꯑꯩꯅꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯐꯠꯇꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯁꯟꯗꯣꯛꯇꯅ ꯑꯩꯈꯣꯏꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯁꯤꯡꯁꯦ ꯍꯟꯊꯔꯛꯀꯅꯤ ꯍꯥꯏꯕꯗꯨꯅꯤ ꯂꯥꯁꯇꯗꯤ ꯑꯍꯟ ꯃꯈꯩ ꯑꯍꯟ ꯑꯣꯏꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯌꯨꯠ ꯏꯟꯈꯠꯂꯛꯂꯤꯕ ꯑꯩꯈꯣꯏꯁꯤꯡꯁꯦ ꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯕ ꯆꯪꯉꯦ ꯍꯥꯏꯅꯤ ꯅꯨꯡꯁꯤꯅꯕ ꯑꯗꯨꯗꯒꯤ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯣ ꯑꯗꯨꯒ ꯑꯐꯠꯇꯕ ꯋꯥꯈꯜꯁꯦ ꯍꯥꯟꯅ ꯈꯟꯗꯕꯤꯗ ꯀꯩꯒꯨꯝꯕ ꯑꯃ ꯍꯥꯞꯀꯠꯂꯒꯁꯨ ꯑꯃ ꯃꯤꯅ ꯃꯇꯦꯛ ꯑꯃꯈꯛꯇꯪ ꯎꯠꯂꯛꯑꯝꯕ ꯌꯥꯏꯑꯕ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯐꯕ ꯇꯧꯔꯝꯕ ꯑꯗꯨ ꯃꯥꯏ ꯃꯈꯥ ꯇꯥꯕꯗꯣ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯉꯩꯗ ꯀꯃꯦꯟ ꯄꯤꯗꯕꯁꯦ ꯁꯤꯁꯦ ꯑꯩ ꯇꯧꯅꯤꯡꯉꯦ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯦꯟꯅ ꯐꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯅꯨꯡꯁꯤꯅꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯏꯆꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯊꯧꯔꯝ ꯁꯤꯒꯨꯝꯕꯁꯤ ꯃꯇꯨꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯅꯁꯨ ꯍꯦꯟꯅ ꯁꯔꯨꯛ ꯌꯥꯔꯛꯑꯀꯥꯟꯗ ꯍꯦꯟꯅ ꯆꯥꯎꯅ ꯁꯤꯟꯕ ꯉꯝꯅꯕ ꯖꯒꯥꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯄꯨꯔꯛꯃꯤꯟꯅꯁꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦꯒ ꯃꯇꯝ ꯉꯥꯏꯍꯥꯛ ꯄꯤꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯣꯖꯥ ꯍꯥꯏꯗꯤ ꯑꯁꯨꯝꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯔꯝꯕꯁꯦ ꯑꯗꯣ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯨꯛ ꯃꯇꯨꯡꯗ ꯂꯧꯖꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ